Hello ma'am, ma'am po naman po kasi ay video sila taram actually. Ma'am ay ngasi se ay tum kang soy gumba kali gumba jani ngay na imanabi gi room da lak pa ni mamang da lak pa imanabi gi room da mang mai room da lak pa ni ba ko. Do ay ojig mai mi ta to ko na loi de cha. Mi ta to ko kan loi de ai chakum jange ta wi ne ba. Do ma se ga phammi aina kangsui chaninge na dum kainoba kangsui chana ba machan kharaga sum dagi angouba karona khabi angouba chana ba karona khabi ka dum leiraga pura laiye ba ko chamina ga na ko kuire he chada ba ai mosori kangsui ga karona khabi angouba ko do ngasi se chara ge do mayam ai mathang mathang vlog sin namjara ke ba ko mayam ko mayam spela ire aina lay layin lerapado ya hainau khara leram mayum dei ngarang purakpane yang si hao ni ai kui de smai cha do mo shopping mo se kai le ge nane shopping board किधर है shopping board हाँ ये क्या जगह ये ऊपर दो ये लगा के गए क्या हाँ इधर लगा के रखा है वो ऑन है क्या ऑन है तो क्या हुआ हम इतना उसे ऐसे तो एक्सपेक्टेशन से आया हाँ ये तक गया पूरा रेस्ट करो तुम मुझे तो बहुत भूख लगी है मैं रोटी बनाओ ꯍꯧꯖꯤꯛꯀꯤ ꯑꯩ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯃꯁꯛ ꯅꯨꯡꯁꯤꯕꯅꯤ ꯅꯠꯇ꯭ꯔꯥꯀꯣ ꯇꯔꯥꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯥꯔꯣꯟ ꯈꯥꯕꯤ ꯀꯛꯏꯌꯦꯕ ꯁꯤꯗꯣ ꯂꯣꯏꯔꯒ ꯑꯥꯂꯨ ꯆꯥꯝꯊꯣꯛꯑꯒ ꯑꯥꯂꯨ ꯑꯃꯨꯛ ꯀꯛꯑꯅꯤ ꯑꯁ ꯐꯖꯅ ꯆꯥꯅꯤꯡꯉꯦ ꯉꯁꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯕꯁꯦ ngarangna uti chaningba ngarangna uti chaningba do uti do di kamai chanibo do uti do dona ngasi na mu kangsoi chaninga ba kangsoi di sarage de kuk na soi sare nya ai dum thongjarage se ekhoi gi mong dum thongjarage noi ani potharo aina isana thongaga da puk thanjiri हम Q&A gi question kara hangau na hai ba do question jing jo pa ma tam da ai bo nu ning ai ko ngai am jaw ai ni Kucing na hai ba ai video sa may exchange de video number hai tre nang kada orage nang ada ki video number jo hai tre video sa may exchange de kai do orage nang ko na
ꯀꯗꯥꯏ ꯃꯣꯏꯅ ꯑꯂꯨꯁꯦ ꯀꯗꯥꯏ ꯑꯂꯨ ꯑꯅꯤꯈꯛꯅ ꯑꯣꯅꯤ ꯃꯌꯥꯝ ꯆꯥꯛꯈꯨꯝꯗꯅꯦ ꯑꯩꯗꯤꯅꯦ ꯃꯤ ꯑꯅꯤ ꯁꯨꯕꯁꯦ ꯁꯨꯡꯍꯩ ꯍꯩꯅꯗꯦꯕ ꯆꯤꯔꯥꯏꯁꯦ ꯇꯥꯡꯕꯅ ꯀꯔꯤꯗꯩꯁꯤꯕꯣ ꯆꯥꯛꯈꯨꯝꯗꯅꯦ ꯍꯥꯏꯗꯤ ꯏꯊꯟꯗ ꯑꯣꯏꯔꯒꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣꯀꯣ ꯃꯤ ꯑꯅꯤ ꯁꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯌꯨꯝꯗꯗꯤ ꯃꯌꯥꯝ ꯑꯩ ꯏꯁꯥꯁꯦ ꯍꯟꯗꯛ ꯈꯪꯅꯣꯏ ꯅꯣꯏꯊꯣꯛꯑꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯔꯛ ꯑꯃꯗ ꯄꯥꯔꯨꯔꯦ ꯍꯧꯖꯤꯛ ꯈꯪꯅꯣꯏ ꯅꯣꯏꯊꯣꯛꯑꯒ ꯑꯩꯁꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯗ ꯑꯩꯒꯤ ꯁꯛꯁꯤꯗ ꯌꯦꯡꯃꯟꯗꯅ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯉꯝꯃꯣꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯀꯣꯏꯕ ꯈꯣꯠꯄꯗꯨꯗꯤ ꯆꯠꯂꯛꯀꯅꯤꯗꯣ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯆꯠꯅꯤꯡꯗꯅ ꯆꯠꯇ꯭ꯔꯤꯕꯅꯤ ꯁꯨꯝ ꯁꯪꯗꯕꯁꯨ ꯑꯣꯏꯕ ꯄ꯭ꯂꯁ ꯆꯠꯁꯨ ꯆꯠꯅꯤꯡꯗ꯭ꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯑꯂꯨꯁꯦ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯈꯔ ꯇꯤꯡꯖꯟ ꯊꯝꯃꯦ ꯁꯤ ꯑꯈꯥꯕꯗꯣ ꯈꯔ ꯀꯣꯛꯈꯤꯅꯕ ꯍꯥꯏꯅ ꯆꯦꯅ ꯇꯤꯡꯖꯟꯅ ꯊꯝꯃꯣ ꯍꯥꯏꯗꯣ ꯇꯤꯡꯖꯟꯅ ꯊꯝꯃꯦ ꯆꯥꯛ ꯊꯥꯡꯒꯠꯂꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯂꯣꯏꯔꯒ ꯃꯣꯁꯣꯔꯤꯁꯤꯒ ꯊꯥꯡꯒꯠꯂꯅꯤ ꯃꯌꯥꯝ ꯍꯋꯥꯏꯗ ꯉꯥꯏꯍꯥꯛ ꯇꯤꯡꯖꯜꯂꯦ ꯑꯩꯅ ꯁꯤꯗꯤ ꯇꯤꯡꯉꯦ ꯆꯥꯛꯁꯨ ꯀꯥꯝꯈ꯭ꯔꯦ ꯌꯦꯟꯖꯥꯡꯁꯨ ꯁꯧꯈ꯭ꯔꯦ ꯆꯥꯛꯁꯨ ꯃꯨꯟꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯁꯜꯂꯦ ꯌꯦꯟꯖꯥꯡꯁꯦ ꯊꯣꯡꯕ ꯂꯣꯏꯔꯒ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯕꯩꯗꯨꯒ ꯉꯧꯗꯣꯏꯅꯦꯕ ꯈꯥꯡꯁꯦ ꯑꯇꯣꯞꯄ ꯂꯣꯏꯅ ꯉꯧꯔꯒꯦꯗ ꯈꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯒ ꯃꯌꯥꯝ ꯁꯤꯡ ꯊꯥꯛꯆꯜꯂꯒꯦ ꯁꯤꯡ ꯊꯥꯛꯆꯜꯂꯦ रीनू और जो ड्राई चिल्ली है क्या अच्छा ठीक है ꯃꯣꯔꯣꯛ ꯀꯪꯅꯤ ꯇꯧꯕ ꯑꯉꯥꯡꯕ ꯂꯩꯔꯝꯕꯁꯤ ꯊꯥꯛꯆꯜꯂꯒꯦ हो गया मैम आई तिलौ खरा थागे जेनम लई हौदेबको येनम दो लईगे तौबा येनम दो हौदे सिगा मोय चाना द्रा खोंदे येनम से को ꯀꯣꯟꯁꯤ ꯂꯧꯊꯣꯛꯏꯅꯤ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯒ ꯂꯩꯔꯝꯗꯦꯕ
ꯀꯥꯡꯁꯣꯏ ꯊꯣꯡꯉꯤꯉꯥꯏ ꯁꯔꯨꯛꯁꯤ ꯑꯃꯨꯛ ꯁꯧꯒ꯭ꯔꯤꯃꯨꯛ ꯆꯥꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯑꯩ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯔꯤ ꯊꯥꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯊꯥꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯦꯡꯍꯜꯂꯛꯀꯅꯥꯏꯀꯣ ꯀꯔꯤ ꯃꯥꯜꯂꯤꯁꯦ ꯀꯨꯏꯔꯦ ꯎꯗꯕ 이만하기는 매임 잡거든요. 마마는 하파이니야. 이디 나와서 세우다 좀. 그리말리세. 똥아. 어똥아. Mấy học sẽ là đấy miết là ni lên ama miết là ni ama ngầu là ni ama càng xoay bora bu tàu sẽ cái nó khi nào cái tàu là cái gì bora thì moi beson lấy cái khăn gì này rồi Rino besan है क्या नहीं है besan ले रहा हूँ kumdhala na lay dito niyan thongjara tunga thage hinjanga ꯌꯥꯝꯗꯩꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯎꯠꯆꯔꯒꯦꯀꯣ ꯌꯥꯝ ꯍꯤꯟꯖꯥꯡ ꯁꯧꯔꯤ ꯁꯤꯒ ꯉꯧꯅꯕꯒꯤ ꯇꯧꯔꯤ ꯉꯧꯔꯅꯤ ꯁꯤꯅ ꯍꯩꯗꯣꯛꯄ ꯈꯪꯗꯦ ꯍꯤꯟꯖꯥꯡꯁꯨ ꯃꯨꯜꯂꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒ ꯊꯥꯡꯗꯔꯅꯤ ꯑꯗꯒꯤ ꯑꯉꯧꯕꯁꯨ ꯉꯧꯈꯠꯂꯤ ꯍꯤꯟꯖꯥꯡꯁꯨ ꯂꯣꯏꯔꯦ ꯑꯉꯧꯕꯁꯨ ꯃꯨꯜꯂꯛꯑꯦ ꯆꯥꯊꯔꯛꯑꯅꯤ ꯍꯧꯖꯤꯛ ꯃꯄꯤꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯎꯃꯣꯔꯣꯛꯅ ꯃꯦꯠꯀꯦ ꯇꯧꯔ ꯎꯃꯣꯔꯣꯛ ꯂꯩꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯉꯧꯕꯁꯤꯒ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯁꯥꯏ ꯍꯤꯟꯖꯥꯡꯁꯤꯒ ꯂꯩꯔꯦ ꯆꯥꯛ ꯊꯤꯔꯒꯦ ꯑꯩ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯃꯦꯠꯄꯤ ꯍꯤꯟꯖꯥꯡ ꯏꯁꯤꯡ ꯑꯉꯧꯕ ꯆꯥꯛ ꯌꯥꯝꯃꯦꯀꯣ ꯆꯥꯛꯁꯦꯀꯣ ꯆꯥꯊꯣꯛꯇ꯭ꯔꯕꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯤꯅꯦ ꯉꯥꯏ ꯉꯝꯅꯗꯦ ꯒꯞ ꯒꯞ ꯂꯥꯡꯉ ꯆꯥꯟꯅꯈ꯭ꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯇꯣꯠꯂꯒꯅꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯈꯤꯒꯦꯀꯣ ꯃꯌꯥꯝ ꯄꯦꯟꯅ ꯑꯝꯇ ꯆꯥꯈꯤꯒꯦ ꯑꯩ ꯌꯥꯝ ꯆꯥꯖꯅꯤꯡꯉꯕꯅꯦꯕ ꯍꯤꯟꯖꯥꯡꯁꯦꯀꯣ ꯇꯤꯟ ꯇꯥꯔꯦ ꯍꯧꯖꯤꯛ ꯆꯥꯈꯤꯒꯦꯀꯣ ꯃꯔꯩꯒ ꯂꯣꯜꯂꯦ ꯅꯣꯏ ꯌꯣꯛ ꯏꯃꯥꯟꯅꯕꯤꯁꯤꯡ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯒꯦ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯌꯦꯡꯉꯨꯕꯀꯣ ꯈꯨꯍꯥꯎꯗꯤ ꯂꯣꯏꯔꯦ ꯑꯉꯧꯕ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯣꯟꯗꯣ ꯏꯃꯥꯟꯅꯕꯤꯅ ꯐꯦꯡꯍꯧꯔꯦ ꯃꯥ ꯐꯦꯡꯉꯒꯦ ꯑꯩ ꯄꯣꯊꯥꯔꯣꯏ ꯑꯃ ꯀꯟꯅꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯦꯁꯟꯅꯕꯤꯅꯤꯁꯦ ꯑꯗꯨꯝ ꯀꯦꯁꯟꯅꯕꯤꯅꯤ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯣꯊꯥꯔꯦꯕ ꯆꯥꯛ ꯇꯣꯛ ꯂꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯋꯦ ꯑꯗꯣ ꯃꯥ ꯊꯤꯟꯕꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯑꯗꯣ ꯃꯥꯁꯦ ꯈꯔ ꯀꯦꯁꯟꯅꯩꯌꯦꯕ ꯑꯁꯤ ꯂꯩꯍꯧꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯦ ꯑꯗꯣ ꯑꯁꯤꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯅ ꯈꯔ ꯑꯍꯟ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯅꯦ ꯑꯩꯉꯣꯟꯗꯩꯁꯨ ꯑꯉꯥꯡꯅꯦꯕ ꯃꯥꯅꯀꯣ ꯑꯗꯨꯁꯨ ꯑꯍꯟ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯉꯣꯟꯗꯒꯅꯦ ꯃꯆꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯀꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯥꯅ ꯑꯩ ꯊꯤꯟꯕꯤꯔꯤꯃꯤꯀꯣ ꯑꯍꯟ ꯁꯥꯔꯒ ꯃꯥꯅ ꯑꯗꯣ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯏ ꯃꯕꯨꯛꯁꯦ ꯂꯣꯏꯔꯦ ꯅꯣꯏꯕꯗ ꯑꯩꯗꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯔꯨꯝ ꯌꯧꯔꯦ ꯍꯜꯂꯛꯇꯅ ꯏꯔꯨꯖ ꯃꯥꯏꯊꯅ ꯂꯣꯏꯅ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯤꯞꯄꯤ ꯑꯩꯅ ꯁꯨꯝꯅꯦ ꯀꯤꯕꯒꯤꯅꯦ ꯐꯃꯨꯡꯗ ꯃꯩꯈꯦꯠ ꯊꯝꯃꯤꯅꯦ ꯁꯤꯒ ꯑꯃ ꯊꯝꯃꯦꯗꯅꯀꯣ ꯁꯤꯒ ꯑꯃ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯨꯝ
ꯀꯤꯖꯩꯌꯦꯕ ꯑꯗꯣ ꯃꯈꯦꯠ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯗꯤ ꯃꯊꯪ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ